Manipur ki Governor Ajay Kumar Bhalana Chavang Kut Haiba Festival asigi wahanthok leiraba maming asi tum koina lehensi haiba wafam phongdokpa asigi damak thadau inpi Manipur thadau Students Association amadi thadau Academic Societies ahumna Manipur ki Governor bu thagatpa phongdorgli lup ahum asina punna thadrokpa cherolamata law loglaba matungda pangthokpa thorom asigi nunggi wahanthok asi matam pumbada laihoba amadi hena unity ama purakpada mating oiriba kumai asigi matangda wafam kaya thambibagi damak thagatchari haina cheroladуда makhatari Ikui dana lan thongna kiba Pakistan amadi Afghanistan ki marakta round ani wari sanabada yanaba purakpa ngamkidraba matungda ahumlak suba round gi wari sananaba lepna khre yamna thina kut thongna khraba matungda akan ahan boina Doha da wari sanaki madugi matungda Istanbul da amuk wari sanaki ba laikhrabani akan mamong da yen aduna leibasina lan amuk tholakadra haina nungnang ba puklingai da sangtaina bagi thabak ma tawriba Turkey na honaduna ahum suba round gi wari hauna ba wafam asi phongdokibani South Korea na sajaba military spy satellite ama ngasi United States ke space base ama dagi thagat khre masina North Korea gi thoksin kaya hena ningthina yengsin bangamgani haina thajanari South Korea gi manga subo oiriba SAR spy satellite asi chahi asi gi manungda South Korea na spy satellite manga deploy tongna ba thorang yathokuba adugi aroiba sarukni hairi Israel na Gaza ceasefire khongoi na duna ho kiba numit kharani ki mamangda Gaza da leba Palestinian chama ki mathakta hat ki ba matung Palestinian kuntra ki hakchang Gaza da sinar khare US na sobo thodang lo duna chatha ki ba ceasefire plan ki sarugam oina Hamas amasung Israel ki fajin duna thamliba lanpha sing khusinaba ki sarugam oina Palestinian prisoner kuntra ki hakchang asi Israel na sinar ki bani hairi